Nupagi phambi sperm amana pung amadi inchi tarit phauba chatpa ngame. Masamau pharibani pamana prithibasta leriba nupi khudemak mirol hanabagdamak darkar obe sperm adu kapthokhanbada subnagi chayol ani khak changane. Amuk Haktinnabada changchata calorie chamarom chakthei. Haktinnaba si kokchik pagidamukta faraba mahusagi hidakni. Yamdrabada hapta amada sex anirakti tawba nupasing thamoi laina narakpa yabagi oithokpa tangkhai amadi hanthali 2010 gi study amana phongtokle. Nipagi penis na halk olokpada e chamas anidi darkar oy. Survey amagi matungina nupi ayamana angan badagidi amambadna hena sex toba pami hairi. Orgasm haidi Haktinnabagi aroiba panduk oiramliba tanja ase masin nupasingidi subnagi second taruklom tamak phangi adubu nupisingidi changchata second kullom phangi. Adubu nupi chada taranipan khaktana magi partner ga Haktinnabada orgasm yawba ngame. Masturbation tawba matamdadi nupi amana subnagi minute marigi manungda orgasm yawba ngame. Adubu Haktinnaraga orgasm yawhange haragadi minute 10 dagi kun phauba changalle. Haktinnaringi manungda nangi naton manungdo haifet pongkat kamkhat kani. Lanai hakchang sarukta hoba samphandokpana Haktinnabadagi sandokpa laina narakpagi chang yang wangkhathale. Labagi penis na hal olakpagi wakhal khanbada natraga olakpa ubada kiba phawbabu iti phalophobia haina khangnai. Chayol amagi sex amurtang warasu tawbu nupina tawdabasingdagi thagi khongkap lakpa chang naiba hele. Nupa amna changchata magi punsida phambi liter 13 lom kapthoi. Harib liter 13 seida sperm trillion tangkhai maromdi yauribane. Nupigi clitoris ta singli nauri lising nipan gi mathakta yawi. Masimakti nupagi penis ta yawba singli nauri masingi saruk anirom oiribane. Haktinnaba hek loibaga number 1 tawtho hobuna ising maridu narakdabli nasingdagi ngakthokpada yam chawna tengbangi. Kapthokraba sperm mapandadi pung khara tamak hingi. Adubu moina nupigi vagina da changkiduna cervical mucus yosinkiba taragadi numit humni dagi na mangani phauba hingba ngame. Haktinna ningbagi note karakpa matamda nupagi testis si size 50% lom chawkhale. Sex haibasi pukning wakhal nungaitaba phakathanbada khwai chawna tengbangba thawung amane. Masina nangi BP nemthahale nangbu ingthahale. Khonjal lumlum lawba rough oiba husky oiba khonjal ase asingba nupising na ngawnai. Siguma khonjal si moina tabada confident oiba nupani haina fawe. Chayol amada Anirak ahumlag Haktinnaba Matei-Manao Haktinnadabasingga yengnabada moina chahi 3 dagina 8 phawgi changda naha oithokna ugane. Nungsiba kainabada waba chakpasi nupidagi nupana heliyadana study amana phongdokle. Hapta amada masturbation ani ahumlak tawbasing testosterone level wangni yawe. Yamsu sopsindabi niyam chumna sisna bhairagadi nungtigi sel tanba yarabadgumba investment platform amagi matangda khangminase. Sun Games hauze koi harbi investment platform se mataw karman sinagani haibadomu khangminarase. Ahanbada description link dai platform sigi app hana download tawbiro. Links da changbada sumaina thorakani. Sidi isagi mobile number, password, mobile number adu da lakpa OTP, adai email menbiraga register tobiro.
invitation code asdi auto da menjarakani hauze ko invest tongnawa research kamain tongni haibudamu khangminarase sigi research thabs da click tobiro adugo research togdaba apambe amount to khanbiro khudamoina 3000 khanjilase research method ta tps khanbiro aduga pay now da click tobiro confirm tobiro copy sida namaga upi information copy tobiro masda mu click tobiro sde apamba f khanbiro ekoidi paytm khalase sida mu nambiro aduga enter upi id state amu click tobiro sde ekoini ngasai copy to rakhibadu paste tobiro aduga proceed tobiro sida research tawdo amount nambiro aduga paste nambiro amuka su pay nambiro phone da message am lagani madu da changlaga trading reference number copy tobio aduga sun game f tam laga hausi copy to rakhibadu sigi reference number ma paste da paste tobiraga submit tobiro sida research tawbo loire sun game ge account ngakta changlani sun game de invest of wasisu irai lai invest of gedi equin ahan bata tawdoi sei analyst forecast investment ki telegram group join to bigidavani sungsoi soidna to bigidavani maramdi atum stable daily profit na doi sei groups de analyst na tharakpa mogi forecast follow tawragani sida atum ne invest tawdoi sei kadai dano karamba color dano parity dara separate dara bicon dara emerter haibadu professional analyst na predict taruk torivani prediction timing sei ayuk ki baroga nimidang waram taruka oi sun game dagi sell withdraw tawge haragadi sigi withdrawal status ang biro amounts nambiro aduga withdrawals da click tawbiro withdraw sek tawkiba khudakti sang oi waiting order state de yaurag legani waiting orders dagi history order de hex lakibaga amount to adongi bank account soidna sangakani withdrawal time sei 10 am to 5 pm oigani sun game the bank account hapagi mongs na sigi bank thaps namaga sigi edit bank card state da nambi gadavane any complaint or suggestion leiba matam da sigi mind state da nambio health da namaga complaints and suggestions state da nambio add new da namaga any type choose to biro haining bo wadu side biraga whatsapp number hapiro aduga submit toraga dum loire sun game game ngai ba maga haragana fc friends ng invite toraga refer bonus amni commission income daily gi oina tanmi yai friend no yam drabada rupees 200 deposit toropaga invitation reward say manually complete tawjagadavane nungti gi friends ing invite tawring khai friends ing aduna toropa total transaction gi 30% adom the commission income hoina numit khuding gi lakane analyst forecast ki pamwina stable income pambasing description dagi download tobio haija kiwa telegram group to join tongna willing so description ni famigane adu bu kawigano haidraba pangaba sel mangboi thoi sun games